Manipur school sing chayol amarom thong hangludraba matung hayeng ningthokaba numittagi hongna mahonsagum school thong hanglagani. Elected members singi yung may thaba amadi amang ata thokhankiba thodok singda chenaba miyoi taruk amagasu Manipur police na fakat pangamkre. Amadi Manipur gi khwaidagi liraba ningtam yawolup United Nations Liberation Front UNLF ki humpurak suba mapokumon thauram ngasi pangthokre. Kurumjari ISCOM News Bedeng Tabiriba Kwaipumna Makpu Aisulki Janambomna Taramnok Cheri Hauzik Pau Sandong Pizari Handak Zari Bamda Misimina Chawna Tuglakibadagi Manipur gi Law and Order gi Fibam Pachilakidabana Maram Oiraga Manipur Labor School Singtong Lolakibadu Director of Education SK Director Nangasi Nongmaising Nimita Tuglakiba Order Amagi Matung Inna Hayeng November Kunmanga Dagi Hauna Mahausagum School Hanglagani Maramasina state asidaleriba government aided private amadi central school sing khuding makki mari lainaba singna mathau taba thabak sing lokhatnaba amadi sem sanaba khanghalakli Ziribam gi nupi angang sina fangkiba thodokta khoisaunaraba miyamna tha sigi tang tara tarukta elected MLA singi yum mai thaba madi amang ata thokan kiba thodokta jenabani haiba mioi ahum amasu Manipur police na kakchingi mafam amadagi fagat le haire faraba mioi ahum adudi mayang lambam Harrison Singh jahi kun Nepal wahengbam Samson Singh jahi kun Tranithoi amadi Yengkom Chandrasekhar Singh sahiyang khai tarit ni Manipur Police na makata ni Imphal West District ki mafam sing da thiba humbagi thabak chathabada atopa miyoi ahum amasu fagat le haire Imphal West gi faraba miyoi sing adudi Mutum Rojen atopa ming Mangi Singh sahikun Nepal Laisram Bizoy Mitei sahikun Mathoi amadi Zamson Thoksom atopa ming Dozo sahikun amadi Makoi Anigaloinana sahi nauriba nipamacha amagani haire Hauzik Faubada Manipur Police na November 13 ki thodok singda chenaba miyoi punna nifumathoi fagat pangamkre haire India ki matamatam gi political system sing aduna puraga lakhiba khulai sing aduna ngasi Manipur thokli balana sigi fibam yorakpani haina lo na thingraba lalholup United Nations Liberation Front UNLF ki army gi chief chawba atopaming mangalna phongdokre Wafam asingasi koireng luchingba Manipur gi khwaidagi liraba ningtam yawolup United Nations Liberation Front UNLF ki humpulak suba Mapok kumon thoramda atoiba mitung oikiba lupasigi army ki chief chawba atopaming mangalna phongdokkibane Ngasi lupasigi Central Committee na sinduna Kaching District amadi Bisnupur District ani gilona ba mafamamada pangthokkiba thoram aduda lupasigi army ki chief oiriba chawba atopaming mangal na luchingduna lupasigi firal chingkhatki Tungda army ki chief na luchingduna lupasigi thopuri bamiyoi sing loinana ima ibel kayana party asibuling khalamba luchingba sing party asigi kader sing ningtam lanfamda thawai katkraba athoba lanmil singi mafamda minute ani to minute leptuna yawolgi kai kumna butki ngasi thoram ki manung chena party asigi Central Committee gi jahi gi warol tilliba miyamda pathoktuna taminnaki Tauramadu Mari Lane and Alupasigi Army ki Chief Oiriba Chawba Atupaming Mangal na Makata na Phongdokkibada Ngasi asi party asina safong lakkibage jahi humpu mapung farakpagi yam na nungay binumit amane adubu amaromdana iraypag iramdamasi may chakpagi may thaktalepagi nungay tabanumit amane Iramdamasi ning tamnana bagidama khutakulay paiduna India gilengak asidagi tongana tagani haiduna party asina kulay paiduna lanthing nirakibane adubu madugi lanthing adu khaziktang thaidok lamlaga India ne insilakpa kuki kulay paiba kangbusinga sina at tamnana maitay purubasi muthat na bhotnarakpadagi maitay purubasi kandaba yadabadagi party asigi kongjang hauzik kana jangsilli haiki
मिशन मैम सु खंगनते खुलाई पाइबा सिंसु खंगनते इंडिया की मतम की पॉलिटिकल सिस्टम सिंगतुना पूरगा लाखिबा खुलाई लातनी अदुना ngasi मधुगी मखाद सुम चथरपदुना मसीगी लाना से सिगी फिबम से योपन मखोगी मेल एजेंडा दी अतई कई किछु नते नोटिस इजन लेबा लालौबसिंग असे करमायना मुथतकनी करमायना नमथगनी हाइबसी याम सांगना इंडियाना तौरखिबा लालौबतुनी मसीगी लालौ मसी करम बकांदा मोना मसीगी फिबम असे तारकदगे हाइबसी हंदके उकीगे फुट इंजलगा थोलेबा लान असे अदु मसी करमाइन तौरगा कनगदगे हाइबसदति खुनाई पाइबा खतन सुया अगोगी मिसम मयाम सिंग अमदी मयाम मरत थबक तौरिबा मयाम सिंग असे थोम मानना समिना मसन मसी थोम मानना त कांदने अकोदसु अतई खुब सिंसिना खुदों साब लौर कत सिंसे अदु मसी की थोम मानना बाइबसिदति अकोई पुसेन सेंबा अदगिदि लेबा कुनुसीबा अमदी मरम दम कुनुसीबा मेसिंग असे सन अमरमदा पार्टी असigi chairman ओरिबा NC कोइरेंग निलुचिंगदना ngasi party asigi tongan ba mafam sing haibadi party central headquarters Manipur People's Army MPA general headquarters Manipur amadi mapalgi mafam sing da leiba MPA battalion sing da su humpurak suba mapok numit thoram pangthoki haire Party asigi central committee ge secretary of publicity M Sakhena Thador ki bacharol amagi matung inna Chairman Koireng Nasaruk Yakiba ngasigi thoram aduda maru oiba party asigi luchingba sing officiating general secretary M Ibuyaima secretary of agriculture and environment Y Abo amadi secretary of Helen family welfare O Chingkhai Nganbina president member sing oiduna Nasaruk Yaki haire thoram aduda tay maru oiba miyoy sing Secretary of Organization Khetrimayum Yoihenba, Secretary of Finance M Munan Amadi, Military Affairs Committee Member K Pungyaning Amadi atay masaknaiba miyoy kayana saruk yaki haire. Manipur gi ning tamba hanjina balan hauduna laklaba matung India lenga kawari sanana bathaurang tauriba United National Liberation Front pambaini luchingba UNLF linkhat ki bage humpu suba mapokumon thauram pangthokre mapokumon asi mapungoina Kakching district ki manung chanba Kakching khunodaleba party asigi central headquarter da pangthoki thauramadu pambaini luchingba UNLF ki acting chairman Warangtem Nongyaina Party asigi firal jinkhatun haudoki loinana Manipur University History Department ki hanagi head professor Naurem Joykumar senior advocate Khaidem Mani amasung retired IAS RK Nimai yauna masak naiba party asigi luchingba CSO Maira Paibi amasung miyamna saruk yaduna leikidraba UNLF haudok lamba luchingba amadi lanmi singi mitamda haika lekat tamdana ikai khumnabu utki Ngasigi thoramadu da Pambay ni luchingliba loop asigi acting chairman Moirangtham Nongyai na fongdokibada hauzik lairiba state asigi pibamasida miyamna langtak na basi kunai asi lamjing lamtak na baluchingba leitabagi awat pasine Chahi lesing ahum henbagi kunai ne phurupki mating mathaunada mikok thong na leire Sana khotnabagi lamda Piklaba Manipurna Malemda Sagol Kangjay Khudur Tamle Adubu Luchingba Wadli Basi Kadaidano Haibasi Tibatai Lalhoba Yauna Kunai the Su Luchingbagi Awat Belere Hause Koki got Tengari Balana Sida Supunsin Naba Ngamdaba Pibam the Lady Lalhoba Madi CS o Zupunsin Bangamde Miamna Sutakpi Tambi Basungamde Aikoina Tengari Balana Si Lan Nate Warriors Politics Haiba Concept Late Masinamara Moiraga Miam Karitawani Kangde Kukina Nongmai Kap Trabadi Tuminale Kukidi Plantawi Masiluchingba Late Bagine UNLF na politically peace talk Topada Matantana Kut Tangat Pahaina Lana Artahalle Adubu surrender Toban Nate Kuki Maite Gilanda Kulngak Patokuna Maite Kanabohanagane Masi idea of Manipurne UNLF Haurapa Matamdege idea of Manipur Linkipane idea of Manipur Hongloi idea of Maite Tangkul Kuki Hainatonga Labadi Punbayaroi idea of Manipura Tabak Tausi Haiki Peace talk have a say, dialogue have a say, Masi surrender the connotation ama Sunat Natia have said, Mayam the Kamzanigo, surrender to Natia. And as you know, Sahi Kuntret had a 1997
27 na ngasi bobo sathai go pose hoji chang na wari sanare adu hoji deadlock amale deadlock se thok na honari india adu kamana moi yana pung amdu no ha adu khangri adu masigi film amada na khoju no toroga lagi wari sanana ba honari adu na wari sanaba khuding maksing asi surrender to ne haina lauragadi ene sendo dia kona surrender to ne haina tari lawo dorige haina ene san ayana wari sanai se surrender to ne haina tari lawo dage sigi posima koi hangba ma thok tai ha adu ko bas ene sendo di samnaga thabak to ri ba hoyare somna na email se surrender to ne haina sendo iyo asogana wari sanaba ene sendo adu tilagi su mosu bayama ma lei ha ta adu hoje lei ba Igom sida thore ba asai di cookie ga mate ga sin cookie ga mate ga tonari ba phe masida thore pa adu ba reality khara ko uri ba reality sing asir ka dore akoi da khunna ko gi thore ade atai maya ama thora ka da koi mate se kanna ba hona re good pro se kanna but masai masida haide ni ba poti nasai idea of manipur se I call the pro kanna ki lance the idea of manipur se ma hano da ne ha Imphal East District ki Lamlai Assembly Constituency ki Red Zone oina leiriba mamang chahi ki May 3 ki horakhiba Maitai amasung kuki ani ki marakta satharakhiba lana sida Lamlai Kendra gi ka hena sokchilaba mapam singda ngaksenbagi achoba thodang loriba Lamlai Kendra gi Village Volunteer Force ta Kasar Hojaidagi Haubism Sonia Pari Imom YouTube channel amasung Yairipo Khoirumgi Mera Paibi Ima Singa Punna Laktuna ngasi LK VVF ki office oina leiriba Sabung Khokta Laktuna Angam Bacheng amasung sel ki mateng pangkre ngasi mateng pangba lakhiba singi maraktagi Haubism Sonia na fongdorakpada hauzik ekhoina Manipur gi ka hena sokchilaba mapam singda leiriba khulngakpa ichilinau na chaba machet tumba machet phi ani phaupa sudana lenba kayabu urupada aduki matik nungaitaba fawi haiki May 3, 2023 da kuki narco terrorist illegal immigrants singna ekoi yenhumi oina leijariba mete ekoida moine ekhang hawda landarakpada mete yum kya mai thadok pigraga akhoi ima iche amadi pikliba angan simbu tamthina halaba matamasida akhoi ibuipa isina khonga pa mayam sina thopiraga ekoi ima iche isina akhoi improvisati kan bagi tamak thoklei bai bungipa isina singini haina aina su mapam siga changhan jaraga Sinau singi thongna pangan hapa amasung angam mateng sidang pangjage na handak langi wina taruk suba phongpham ni asiga ahamada de ena lakse wasi ina wina lakserami aduga asum donation je pi di pininga awa ba kya se wa hipada phi yaudana hipale hori bungi pasingna aidi kangchukta khamelokta phayengda Kaupukta kadang ban aduga sekai ba sangai ten ba aidi nuno ta sale aduga le hori ba awa ba kya thibam do aduki matik san ba myama ba le hori sangai le ba aduga phi ani suna set na ba le hori ba aduga ba awa ba kya ba ina amka su hanna mateng se myam panging ba Inspector General Assam Rifles IGAR South ki meeting makhada Kunipal Suba Sector Assam Rifles Kaching Nifu Taruk Suba Battalion Assam Rifles Pundrai amasung Indian Medical Association IMA punakut samnaraga Nongmagi oiba free health camp sing ngasi Kaching District ki manung chanalaiba Sora Public Ground amasung Kalyan Ashram Kaching Relief Camp Kaching Sumak lekai da pangthokre Nasigi camp ani adada Nasik yauna India ki tongan ba mafam singdagi lakpa Indian Medical Association ki specialist Dr. Singh yauna Dr. Kayana Medicine, Gynecology, Dental, Dermatology, Orthopedic, Pediatrics, ENT aina chingba gamari leinaba Miyoi listing amaga chani palom laying bagaloinana hidak langthak singsu lemna piki Sora da pangthokiba free health camp adu sinbada all Sora clubs coordinating committee ASCCOC Sorana Mateng Pangki Kungangi Lam Oiba Amadi Leitalaira Namasing Yamba Sorada Assam Rifles na Indian Medical Association ga khusam naraga free health camp pangthoktuna miyoi masing yamna analaying badanatana hidak langthak singsu lem na pipi bagidamak Palel Zira Parisat ki Administrative Committee ki member MV Julfikar all Sora Clubs Coordinating Committee ki President ML Julfikar Alam Saik Amadi Atay miyoi kayana Assam Rifles puthagat ba fongdorakli
Ina Manipur Parliamentary Constituency ki MP Dr. Angomcha Bimol akoi zamgi kai samthong da leba yumda ngarang Manipur Pradesh Youth Congress Committee ki President Ningthauzam Popilal amadi mahakaloinina Youth ki Thomising amadi NSUI ki National Coordinator Thokchom Langonba amadi NSUI Manipur ki Thomising galoinina MP Bimol akoi zango naduna hauzik leiba ki thokliba isu asigi matangda khana neina bagaloinana hauzik leiba ki oiriba phiba masida youth sing na logudaba thaudang singi matangda kupna khanakre khana neina ba adu de MP Dr. Bimol akoi zamna aikoina thabak ama tobu matamda ima leiba ki damak khanduna afaba amadi miyamgi aifanaba Manipur da punna khundaminariba yelhau purup singbu amat toibagi wakhalonda apunba na pangal ni haibadu sagat minaduna leiba ki damak thabak tawminasi amadi party na ani subadat thamduna aikoi sakhot pelamdam ama mangzal thaba Manipur ama oina bahna minasi haiki National Institute of Open Schooling NIOSC India gi oina jatnarabasu kanglei pakasidadi kumjali singani subna ahum ki September 15 da bosem na notice tokna jatna han kidrapane NIOSC matau karam na amu jatna handana exam pangthok libano haina Manipur Youth and Students Union Maisu na hanglakli Union asigi General Secretary Pukrimayum Sadamna Thadorap Cherol amada makhat taraduna NIOSC Student Union Karen Asuk mamang dating batam krabane bosem amati kosem na pangthok liba exam asi fagi tahan batanatana angang singi punsi mang na bamachak ama oire government job tawruraba tungda certificate janaram dabadagi fact certificate orambagi wathok kaya iramdamasid leikre Haujek irang marakasida pangthok liba exam asi su mass copy toba exam mahut famanduna exam tahan bana chingbat tawre maramasina Marilena Department Sing Haibadi, Kosem, Bosem Amadi, Education Esna, Hiramas gi matangda, Numit Humnigi Manungda, Sengdorok na bakanghalakli. Yam na nungay tabat haudok amada angang amalekay gi pukrid irak na badagi, Leikidre Hairi, Laibak tibat haudok asi ngaranong til sarak na pungani makhairom tarak pa adwayda, Sing mayrong maning lekay da thokibane. Leikidra ba angang adugi maming konsam chingkay ngan ba, Sahi Taramatoy, Apokpa Konsam Braja Singh Kawi Haire. Angang asi ising da taki bagi pau fangbaga Manipur Fire Service ki rescue team mamalaktuna motorboat sizunaduna tiba humbagi tabag chathaki tungda angang adu pukri manungdagi lawkhatlaba matung Rims Hospital da pukhatki adumoy namak angang adu laikan nabangamdana leikidabani haina pawasina makhatari. National Rifles Association ki meeting makhada Bhopal amadi Delhi da mathang sit na pangthokadariba humputaret suba National Shooting Competition da sarugyana ba Manipur Rifles Association ki qualified oraba shooter sing lakliba December ama fawbagi manungda State Association ki secretary da masa gi khulai singaloina na report tawrana ba association na thadorapa cherol da khangalakli Cherol da makhat taraduna December 15 dagi hauraga December 13 fauba rifle gi oina Bhopal da pangthok lagani December 18 dagi hauraga lagliba January 5 fauba Delhi da pistol masana gi oina pangthok lagani haina Cherol da khangalakli Hojik sanabagi pau lobirasi National Rifles Association ki meeting makhada Bhopal amadi Delhi da matang sin na pangthokadariba humputaret suba National Shooting Competition da sarugyana ba Manipur Rifles Association ge qualified oraba shooter sing lakliba December ama fawbagi manungda State Association ki secretary da masa gi khulai singaloina na report tawrana ba association na thadorpa cherol da khangalakli Cherol da makha taraduna December 15 dagi hauraga December 13 fauba rifle ki oina Bhopal da pangthok lagani December 18 dagi hauraga langliba January 5 fauba Delhi da pistol masana gi oina pangthok lagani haina Cherol da khangalakli District Sports Association Kakching na Sinduna tha sigi taradagi hauduna team taret na sarugyaraga DSC ki sanabung da satharakliba anisuba Youth Football League nga sasana ki pa match amada ZA Kakching na AKSA Kakching Kunobu goal ahum amada maiti ba pikre match si mai pakraba JA Kakching ki goal ahum na N Naris Ketrimayum Choltan amadi ke Manimatum na match ki minute mari
Manga amadi Yankei Manga Chatpata Chanki Match asida AKSA gi amatangai golna Match ki minute kun mathoi chatpada S Pravina Chanki atopa match tana KFC Kakchingna SAO Kakchingbu goal ahum amada maiti bapiki Match asi mai pakraba KFC ki goal ahum adu Isant Tonthang amadi Mani thoibana Match ki minute taruk Yankei amadi Yankei mathoi chatpada matang sitna Chanki Match asida SAO gi amatangai golna and Nikisana match ki minute nifu mathoi chatpada Chanki ngasasana ki batopa match ta LYA wanguna YWU Kakchingbu goal ani suino da maiti papiki match asi mai pakraba LYA gi goal anina A Mahes amadi A Parikombana match ki minute taramari amadi kontrani thoi chatpada Chanki Satharagliba tournament asigi makhataba match sing lakliba December amada sanaragane Loisilakpada maroiba pau amukahana pizari Manipur school sing Chayol Amarom Thong Hanglu Drabamatung, Hayang Ningthokaba Namitagi Hona, Mahausagum School Thong Hanglagane. Elected members singi yung may thaba madi amanga tatukan kibatawdok singa chenaba miyoy taruk amagasu Manipur Police na fagat pingamkray. Amadi Manipur ki khwaidi ki liraba ningtam yawalub United Nations Liberation Front UNLF ki humpurak suba mapokumon thauram ngasi pangthokray. Pungjasi Fabulina Sandok Jaba ISCOM News Matanga Sida Lojeri Makataba Paugidamak ISCOM News Boom Ying Tadun Libiyo